Matam khara tumina leiruraba matung ngarang numidang ikhang khanghodana kuki khutlai paibasingna kangchup songlung chingthak lomdagi fayeng maning chinglomda nomai kapsilaktuna lan kai horakre haidi presna fangba pau amagi matung ina ngarang numidang pung taruk khara helapa aduwaida drone ama lamsang police station na konba kangchup jingkhong lomdagi fayeng maninggi nongthakta koipai paiba miyam unakhi haidi drone paisilakpadagi fayengi khulngakpa singsu mikupna humsingna leinakhi drone adu ngai ha koipai pairamlaga porom chinglomda paisingkhibadagi khulngakpa singsu porom chinglomda changsinakhi numidangi pung 3:05 rom taba aduwaida khanghodana kangchup songlung chingthak lomdagi nongmai raung khara kuki khulai paibasingna kangchup porom ching mathakta leiba khulngakpa sing tamna kapsilakhi hairi khulngakpa singnasu khut handuna nongmai raung khara khut hanaduna kapkhe nakal ani makta minute kunlom awai akhum tawnaduna khuthoknakhe nakal ani makta nongmai kapnaba horakpadagi kangchup songlung mathakta leiba CRPF nasu para illumination round ani ahum amadi live round khara kaphi hairi tanja aduda Imphal West District Police Commando gi team kharasu mafam aduda changsinduna fibam adu yengshinkhe security force sing changsilakpadagi nomai kapnaba adu ngaihak kapnaramlaga numidang pung 3:30 rom taba aduwaida lekhi haina pawasna makhatari thongdok amadana ngarang numidang pung 9:10 rom taba aduwaida yangang popi police station na konba sana sabige awang lomda leiba sunurok lomdagi kuki singna nongmai raung 10 rom maitai khung tamna kapsilakhi hairi